wahai asigi magunse onthoknasu kallida thamoi mana phana khoida jarabasu pukning mana mara chetna leplabasu chimbal thokna nushi haidrabadi thamoi anigi mari kaidonungda punsin mangam halloi nungsibagi mayai asina kankibana thawai madagisu nungsibana hina lumkiba yaukidaba natte nungsiba haiba wahai asigi mapal thamoina tangzabani wahai asibu lana sizinnaba miyoi kaya amasu thoragli masina asonba thamoi kaya amadi laikrak chatna wahalibani punsi haibase khuba khunamni nungsibabu latnaruba kana nongmadi ningamdabagi mai chakna mahutsilakpa tangka soidana yaurakani ngasidi lembi thabak join tawgani haina mafimaro loisilli mama amadi machesu nakanda leptuna yingli sayonbina khara geradi yareda ahan manumitni kharanganasu chatluna aibu kyam gedana loirabani minute 10 gi lambi sibo nangna chatoi pungpham se traffic jam nga taleramni mine wa mathak thangan ko loire ima se ya chikpiro ai chatlukhige asumna mama na magutto manam nambi ya to na khasik chikpirami ningthi na gari do yeng thoko bazar ni na chilamni lembi sumang da lairiba activa do inthokli sayon biga mama gasu thongan phok thorak tuna lepi lembi di gari start tawkhiduna adumak thokre changasilao gate to ningthi na lolamo sayon mina gate ningthi na lolaga mangonda mama macha do punna phamduna wari sai bema doctor igmungo dobo handak marak si ilak lakti nang naga thina ngang khrabrane as ima kai de doctor na omulam sila isina madi sida ke do balak toino hey nupi gi khong thang se yam na lubani ne masidagi he na luri bana ai khoi gi khong thang ni nupa masa aduna adok thamoi sing na nungsi sai hai se nang khang di khanglam ni ne mana nungsi bana hekta ya bana ti ima ai bo isaba thibi oina su khankhini punsi se yum pandana adumak leisarage khaidogi ima hayeng wai mi gi imungi mapa mama duna ai bo expakpi leina chenbi haina tathi cherak pa mikupta siningba phorakani aduna ai yumda sida nungai na dum leisage imana yam lehaning dragana baradara kainu leisakrage yengune masibo oi baya ba khara sungangu HIV positive oiba kaya ama nungai yai phana yumba lambi da laikhiba nang namit uraba natro Jenims the hidak lawba laiba car tongba matai manaw sing ke na no khedana laiba sing do laina paktaba mi amaga kari de khenage khara suwa khal chaw tho ibema nang nilam chatluru dabagi pakpadi natte dana adobo ba ima ai se yum pandaba sukyama yadrabraba haineringi cherak tu da gate lom da gari gi horn ahum lak khongbagi makhol tarai sayon bina imana yam hairiba doctor do la etu ai imung sangkrage ho gari makhol phaudi khangbagi matang du yawra boire yai imana yai sayon bi imung changkre mama ibe madi gate lom da ying du na leiri somda mihen ba sayon bi hogi gate tagi khazik haitharaga gari du khami phone du sumetuna manada dum thangatli tasingna maki block hekta tawida yumda toina laknu suma haiba amuk nong na nungsinare se su yadaba magi sibo chingarel do dom nungsidana leirabra khangreba aini hek sauningdana mayum changdoiniu mina di ma natana tainu pi leizadrabra na khalamni adubu aidi mabu tasingna nungsirubana irai laina thadopangamde mana sijage thorang lamanum itumaktada aina magi anaba khangki maramsina chingarel na mabu nungsirabaso made medical gi knowledge watpana mathanda pokpanina soidana lapthoknima phaurakani madu khangmana aina matam khra sayon bibu changyeng bo aina thadokpani makhoini na bu yanaradi ai mai leiduna laplabasu ngamgani adubu sayon bigi tang tawa matangdi khangkigi yengkigi khanduna matam khra se ai khanglakpani hojikti ai gi thamoi masak mana khangbiduna
ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯃꯥꯒꯤ ꯃꯈꯨꯠ ꯁꯝꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯁꯤꯅꯤ꯫ ꯆꯤꯡꯉꯥꯔꯦꯜꯒ ꯂꯤꯛꯂꯥꯏꯒꯗꯣ ꯂꯝꯍꯥꯡ ꯑꯃꯗ ꯁꯨꯝ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ꯫ ꯂꯤꯛꯂꯥꯏꯅ "ꯗꯗꯥ, ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ, ꯂꯨꯍꯣꯡꯕꯁꯦ ꯑꯍꯜ ꯂꯃꯟꯒꯤ ꯑꯄꯥꯝꯕ ꯈꯛꯇꯔꯥ?" ꯆꯤꯡꯉꯥꯔꯦꯜ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯔꯛꯏ, "ꯑꯍꯜ ꯂꯃꯟ ꯈꯛꯀꯤ ꯅꯠꯇꯦ, ꯑꯩꯅ ꯏꯃꯥꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯍꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯔꯝꯂꯗꯤ ꯑꯩ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯅ ꯍꯪꯕꯗ ꯅꯪꯒꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪ ꯑꯩ ꯆꯠꯃꯤꯟꯅꯕꯒꯤ ꯐꯤꯔꯦꯞꯁꯤ ꯂꯦꯞꯈꯤꯕꯅꯤ." ꯂꯤꯛꯂꯥꯏ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯅ, "ꯗꯗꯥꯅ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯐꯥꯎꯕꯤꯕ꯭ꯔꯥ?" "ꯐꯥꯎꯕꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯈ꯭ꯔꯦꯗꯅ." "ꯍꯣꯏ, ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯃ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯗꯤ ꯅꯪ ꯑꯩꯒꯤꯗꯤ ꯍꯧꯗ꯭ꯔꯤ." ꯆꯤꯡꯉꯥꯔꯦꯜ ꯃꯈꯨꯠꯅ ꯑꯃ ꯄꯣꯀꯦꯠꯇ ꯂꯧꯊꯣꯛꯂꯒ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠꯇ ꯁꯝꯂꯛꯏ꯫ ꯃꯇꯧꯗꯨ ꯂꯤꯛꯂꯥꯏꯗꯤ ꯏꯀꯥꯏꯕ, ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯆꯤꯡꯉꯥꯔꯦꯜꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯖꯗꯦ, ꯋꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯛꯄ ꯀꯌా ꯄꯟꯊꯨꯡ ꯌꯧꯗꯅ ꯂꯝꯕꯤꯗ ꯂꯝꯍꯥꯡꯅꯕ ꯃꯁꯤꯡ ꯊꯤꯉꯝꯗꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯂꯝꯂꯥꯟꯕ ꯑꯣꯏꯔꯝꯕ ꯀꯌꯥꯁꯨ ꯂꯥꯏꯕꯛ ꯇꯤꯟꯅꯔꯨꯕꯅ ꯅꯨꯡꯁꯤꯕ ꯍꯧꯗ꯭ꯔꯤꯉꯩ ꯄꯟꯊꯨꯡ ꯌꯧꯔꯕ ꯇꯨꯡ ꯅꯨꯡꯁꯤꯕꯒꯤ ꯁꯩꯔꯣꯜ ꯍꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕ ꯅꯪꯁꯨ ꯎꯔꯝꯒꯅꯤ, ꯇꯥꯔꯝꯒꯅꯤꯅ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯁꯩꯔꯣꯜ ꯍꯧꯔꯕꯅꯤ, ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯅꯔꯅꯤ, ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯅꯔꯅꯤ, ꯃꯇꯝꯗꯤ ꯈꯖꯤꯛ ꯂꯧꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯄꯦꯟꯅꯕ ꯍꯣꯠꯅꯒꯦ, ꯅꯪꯁꯨ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯅ, ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯂꯛꯎ." "ꯍꯣꯏ, ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ, ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ ꯗꯗꯥ ꯅꯪꯁꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯩꯔꯛꯄ ꯄꯨꯟꯁꯤꯁꯦ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯗꯗꯥꯒꯤꯗꯃꯛ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤ ꯑꯣꯏꯔꯝꯂꯦ." ꯆꯠꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯂꯦꯞꯂꯒ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯂꯤꯛꯂꯥꯏꯗ꯫ "ꯐꯅ ꯁꯥꯡꯉꯦ ꯂꯥꯛꯏꯁꯦ, ꯃꯃꯥꯏ ꯂꯩꯔꯁꯤ." ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯒꯥꯔꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯣꯕꯥꯏꯜꯗꯣ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯤ꯫ ꯆꯤꯡꯉꯥꯔꯦꯜꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯋꯥꯆꯞ ꯁ꯭ꯇꯦꯇꯁ ꯍꯥꯏꯐꯦꯠ ꯆꯪꯂꯨꯕꯅꯤ꯫ ꯃꯤꯍꯦꯟꯕꯒꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯂꯩꯕꯗꯨꯗ ꯐꯠ ꯆꯪꯂꯨꯏ, ꯑꯗꯨꯕꯨ ꯁ꯭ꯇꯦꯇꯁꯇꯨ ꯎꯕꯗ ꯃꯁꯥꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯃꯤꯍꯦꯟꯕꯅ ꯁꯥꯌꯣꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨ ꯅꯝꯂꯒ ꯊꯥꯒꯠꯂꯝꯃꯤ꯫ ꯀꯦꯞꯁꯟꯗꯁꯨ ꯑꯁꯨꯝꯅ ꯏꯔꯝꯃꯤ, "ꯄꯨꯟꯁꯤꯁꯤꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯉꯥꯏꯈꯤꯅꯤ ꯅꯪꯕꯨ ꯊꯣꯔꯛꯄ." ꯂꯤꯛꯂꯥꯏ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯆꯤꯡꯉꯥꯔꯦꯜ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯆꯠꯂꯁꯤꯔ ꯌꯨꯝꯗ?" "ꯌꯥꯏꯌꯦ." ꯑꯅꯤꯗꯨ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯇꯣꯃꯥꯜꯒꯤ ꯏꯟꯗꯤꯔꯥꯒꯁꯨ ꯏꯃꯨꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ꯫ "ꯃꯈꯣꯏ ꯕꯕꯥ, ꯌꯨꯝꯁꯤ ꯔꯪ ꯈꯔ ꯍꯥꯏꯁꯤꯔꯣ ꯑꯃꯨꯛ? ꯌꯥꯝꯅ ꯃꯟꯕꯕꯨꯗꯤ ꯅꯠꯇꯦ, ꯀꯝꯗꯧꯁꯤꯒꯦ? ꯅꯨꯄꯥ ꯃꯌꯨꯝꯅꯦꯅ ꯃꯌꯥꯝꯅꯗꯤ ꯌꯦꯡꯅꯗꯧꯔꯤꯅꯤꯗꯣ ꯇꯧꯔꯤꯁꯦ." "ꯍꯥꯏꯔꯒꯨꯝꯁꯤꯗ ꯑꯁꯨꯛ ꯅꯥꯜꯂꯤꯁꯤꯕꯨ, ꯂꯨꯍꯣꯡꯕꯗ ꯐꯤꯖꯪꯗ ꯍꯦꯛꯇ ꯁꯤꯟꯕ ꯊꯨꯡꯅ ꯈꯜꯂꯒ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯊꯤꯕ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤ." "ꯅꯠꯇꯦ, ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯧ ꯎꯅꯕ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ ꯃꯥꯅꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ꯫ ꯏꯕꯦꯝꯃꯁꯨ ꯃꯣꯏ ꯃꯤꯁꯅꯦ ꯍꯥꯏꯕꯗꯩ ꯍꯔꯥꯎꯕꯅ ꯁꯨꯇꯤ ꯂꯧꯕꯗꯤ ꯌꯥꯔꯣꯏ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀ ꯆꯥꯛꯀꯧꯕꯒ ꯈꯛ ꯍꯥꯏꯅꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ." "ꯍꯣꯏꯅꯦ, ꯃꯍꯩ ꯇꯝꯃꯤꯕꯅꯤꯅ ꯑꯍꯥꯟꯕ ꯆꯍꯤꯒꯤ ꯑꯣꯏꯔꯦ, ꯀꯨꯁꯤ ꯇꯧꯕꯗꯤ ꯍꯦꯛꯇ ꯌꯥꯗ ꯇꯥꯕꯅꯤꯅꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯆꯪꯒꯗꯕ ꯈꯣꯠꯀꯗꯕ ꯅꯆꯥꯅꯨꯄꯥꯒ ꯀꯨꯞꯅ ꯇꯥꯅꯧ꯫ ꯊꯥ ꯑꯃ ꯍꯥꯏꯁꯦ ꯀꯨꯏꯍꯧꯔꯣꯏꯅꯦ꯫ ꯁꯦꯜꯒꯤ ꯋꯥꯗꯣ ꯑꯔꯥꯏꯕꯅꯤ, ꯇꯖꯣꯞ ꯌꯥꯕ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ." "ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯇꯊꯣꯠꯇꯣ ꯈꯔ ꯂꯥꯛꯎꯅ ꯋꯥ ꯇꯥꯅꯁꯦ ꯍꯥꯏꯈꯤꯕꯅꯤ." "ꯇꯊꯣꯠ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏꯅꯦ꯫ ꯏꯕꯦꯝꯃ ꯁꯥꯌꯣꯟꯕꯤꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ उपायꯗꯤ ꯂꯩꯇꯦꯗꯣ." "ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯦꯝꯃ ꯁꯥꯌꯣꯟꯕꯤꯕꯣ? ꯂꯥꯛꯈꯤꯗꯕꯁꯨ ꯃꯀꯨꯏꯔꯦꯅꯦ." "ꯃꯈꯣꯏ ꯕꯕꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯀꯥꯟꯅꯗꯦꯁꯦ ꯇꯣꯛꯁꯤ, ꯂꯨꯍꯣꯡꯕꯗ ꯃꯔꯥꯏ ꯂꯥꯛꯁꯅꯤ." "ꯋꯥꯁꯨ ꯃꯥꯅ ꯍꯧꯗꯣꯛꯏ, ꯑꯗꯨꯒ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯇꯣꯛꯁꯤ, ꯃꯁꯤꯗꯤꯕ." "ꯐꯔꯦꯁꯦ, ꯑꯩ ꯍꯣꯔꯦꯟꯒꯤ ꯊꯣꯡꯅꯕ ꯍꯦꯟꯖꯥꯡꯗꯣ ꯈꯤꯇ ꯂꯩꯁꯤꯜꯂꯨꯈꯤꯒꯦ, ꯃꯣꯏ ꯕꯕꯥꯁꯨ ꯌꯨꯝ ꯉꯥꯏꯍꯥꯛꯇꯪ ꯁꯪꯕꯤꯔꯝꯃꯨ, ꯑꯗꯨꯒꯅꯦ
ꯍꯧꯒꯠꯄꯗ ꯐꯨꯛ ꯍꯧꯒꯠꯄꯗꯣ ꯇꯧꯕꯤꯔꯝꯅꯨ ꯕꯤꯄꯤ ꯑꯃꯨꯛ ꯋꯥꯡꯈꯤꯅꯤꯀꯣ ꯇꯞꯅ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨ ꯍꯣꯏꯅꯦ ꯂꯩꯔꯝꯒꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯕꯅꯤꯅ ꯏꯟꯗꯤꯔꯥꯁꯨ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯁꯥꯌꯣꯟꯕꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯐꯣꯟꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯂꯤ ꯃꯥꯅꯤ ꯆꯤꯡꯉꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡꯅꯤ ꯌꯥꯝꯅ ꯃꯨꯟꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯑꯃꯨꯛ ꯄꯤꯁꯨꯝꯗꯨ ꯁꯨꯈ꯭ꯔꯦ ꯃꯤꯠꯂꯨ ꯏꯔꯥ ꯏꯍꯧꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯆꯤꯡꯉꯥ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ ꯅꯪꯃꯛꯅ ꯑꯩꯕꯨ ꯇꯨꯀꯠꯆꯅ ꯍꯪꯒꯣꯏꯅ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯇꯦꯟꯕ ꯃꯇꯝꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯕꯨ ꯂꯥꯞꯊꯣꯛꯄ ꯉꯝꯈ꯭ꯔꯦꯀꯣ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯑꯩ ꯈꯛꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯜꯂꯝꯂꯒ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯕꯅꯤ ꯊꯝꯂꯔꯣꯏ ꯅꯪꯒꯤ ꯐꯣꯇꯣ ꯑꯃꯇ ꯀꯛꯈ꯭ꯔꯒꯦ ꯂꯣꯏꯅ ꯑꯩꯅ ꯋꯥꯔꯒ ꯃꯥꯅ ꯈꯪꯕꯤꯗꯧꯕꯁꯨ ꯅꯠꯇꯦ ꯁꯤ ꯍꯥꯏꯅ ꯐꯣꯇꯣꯁꯤꯡꯗꯨ ꯁꯦꯂꯦꯛ ꯇꯧꯗꯨꯅ ꯆꯤꯡꯉꯥꯔꯦꯜ ꯌꯥꯎꯕ ꯃꯈꯩ ꯀꯛꯊꯠꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯄꯣꯕꯤ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯁꯥꯌꯣꯟꯕꯤ ꯉꯛꯅ ꯅꯪ ꯂꯥꯛꯄꯩ ꯃꯈꯣꯜꯒ ꯑꯝꯇ ꯇꯥꯍꯧꯗꯤꯌꯦ ꯂꯥꯛꯑꯣ ꯐꯃꯨꯡꯗ ꯍꯦꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯃꯥ ꯂꯩꯔꯝꯃꯦ ꯃꯥꯡꯒꯣꯟꯗ ꯅꯪ ꯀꯥꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯗ ꯆꯪꯉꯛꯑꯕ ꯅꯪꯗꯤ ꯅꯁꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯥꯏ ꯍꯥꯏꯗꯣ ꯈꯔ ꯈꯪꯈꯠꯂꯕꯕ ꯐꯔꯦ ꯈꯔ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯐꯝꯃꯝꯃꯨꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯌꯥꯏꯄꯣꯕꯤꯅ ꯌꯥꯔꯅꯤꯌꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯩ ꯊꯛꯂꯛꯄꯗ ꯉꯥꯏꯔꯤ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯗꯅ ꯂꯥꯛꯏꯅꯤ ꯗꯗꯥꯗꯣ ꯊꯕꯛ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯁꯨ ꯉꯜꯂꯤꯅ ꯅꯣꯏꯗ ꯍꯦꯛꯇ ꯅꯄꯥꯎ ꯇꯥꯅꯤꯡꯗꯅ ꯂꯥꯛꯏꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯟꯅ ꯅꯥꯏ ꯍꯥꯏꯗꯅ ꯑꯩꯁꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕꯅꯤ ꯑꯗꯣ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯆꯤꯡꯉꯥꯔꯦꯜꯒ ꯇꯣꯛꯅꯔꯦ ꯌꯥꯏꯄꯣꯕꯤ ꯁꯥꯌꯣꯟꯕꯤꯒꯤ ꯃꯈꯨꯠꯇ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯁꯤꯜꯂꯒ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯝ ꯊꯥꯖꯗꯦ ꯆꯤꯡꯉꯥꯔꯦꯜꯗꯣ ꯑꯩꯗꯤ ꯐꯨꯠꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯁꯥꯌꯣꯟꯕꯤ ꯑꯃꯨꯛ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯌꯥꯏꯄꯣꯕꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯇꯦ ꯃꯔꯝꯗꯤ ꯑꯩ ꯅꯈꯣꯏꯅ ꯍꯩꯅꯔꯣꯏꯗ꯭ꯔꯥ ꯁꯃꯥꯖꯁꯤꯅ ꯑꯩꯕꯨ ꯍꯪꯒꯣꯏꯅ ꯌꯦꯡꯕꯤꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯗꯨꯕꯨ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯀꯅꯤ ꯌꯥꯏꯄꯣꯕꯤ ꯁꯥꯌꯣꯟꯕꯤ ꯃꯄꯤꯁꯨ ꯇꯞ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯝꯊꯣꯛꯂꯒꯦ ꯈꯟꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯃꯥꯅ ꯆꯤꯡꯅꯕ ꯃꯥꯟꯕ ꯃꯇꯧꯗ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯦ ꯑꯩ ART ꯆꯥꯔꯤ ꯍꯥꯏꯗꯅ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯥꯗꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ ꯑꯩ ꯈꯪꯈꯤ ꯍꯩꯅꯗꯕ ꯑꯀꯤꯕ ꯇꯨꯀꯠꯆꯕ ꯐꯥꯎꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯦ ꯃꯥꯗꯤ ꯂꯥꯟꯗꯦ ꯂꯩꯅꯥ ꯆꯦꯟꯕꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯄꯨꯝꯅꯃꯛꯅ ꯍꯩꯅꯗꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯌꯥꯏꯄꯣꯕꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯌꯥꯏꯄꯣꯕꯤ ꯃꯥꯒꯤꯗꯃꯛ ꯀꯞꯂꯅꯨ ꯃꯥꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯂꯝꯗ꯭ꯔꯦ ꯅꯨꯡꯁꯤꯔꯝꯂꯗꯤ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯒꯗꯕꯅꯤ ꯃꯉꯣꯟꯗꯒꯤ ꯑꯦꯛꯁꯄꯦꯛ ꯁꯨꯡꯇꯧ ꯇꯧꯗꯦ ꯃꯥꯅ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯕꯤꯍꯦꯕꯤꯌꯔꯁꯦ ꯍꯤꯗꯥꯛꯇꯤ ꯐꯖꯅ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯚꯥꯏꯔꯦꯜ ꯂꯣꯗꯇꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤꯀꯣ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯏꯃꯥꯅ ꯑꯗꯨꯝ ꯄꯤꯖꯕꯤ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯠꯂꯦ ꯌꯥꯏꯄꯣꯕꯤ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯦ ꯅꯪ ꯅꯊꯟꯗ ꯅꯥꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯅꯤ ꯍꯤꯗꯥꯛꯁꯨ ꯅꯣꯡꯃꯒꯤ ꯑꯃꯈꯛ ꯆꯥꯔꯒ ꯌꯥꯔꯕꯅꯤ ꯈꯔ ꯂꯩꯔꯗꯤ ꯋꯤꯛ ꯅꯠꯇ꯭ꯔꯒ ꯃꯟꯇ ꯑꯣꯏꯅ ꯈꯛ ꯆꯥꯔꯅꯤ ꯀꯨꯏꯔꯔꯣꯏ 100% ꯀ꯭ꯌꯣꯔꯕꯨ ꯑꯣꯏꯔꯛꯂꯅꯤ ꯑꯗꯣ ꯅꯪ ꯃꯤꯍꯦꯟꯕꯗꯤ ꯀꯔꯤꯝꯇ ꯍꯥꯏꯅꯈꯤꯗ꯭ꯔꯕꯣ ꯃꯥꯁꯨ ꯊꯕꯛ ꯇꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗꯩ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ ꯃꯥꯁꯨ ꯁꯥꯌꯣꯟꯕꯤ ꯇꯞꯅ ꯑꯩ ꯃꯤꯍꯦꯟꯕꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯕꯅꯤ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯏꯀꯥꯏꯔꯤꯁꯦ ꯆꯤꯡꯉꯥꯔꯦꯜ ꯅꯣꯏ ꯑꯅꯤ ꯇꯣꯛꯅꯕꯩꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯌꯥꯏꯄꯣꯕꯤ ꯋꯥꯔꯤꯁꯦ ꯁꯥꯡꯈ꯭ꯔꯦ
ꯌꯥꯏꯄꯨꯕꯤ ꯁꯥꯌꯣꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯀꯩꯒꯤ ꯃꯔꯝꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ ꯑꯩꯅ ꯃꯤꯍꯦꯟꯕꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯟꯅ ꯈꯜꯂꯨꯕꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕꯅ ꯃꯥꯒ ꯆꯝꯅ ꯋꯥꯔꯤ ꯁꯥꯕ ꯐꯥꯎ ꯊꯧꯅꯥ ꯍꯟꯊꯔꯛꯑꯦ ꯑꯩꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯃꯥꯗꯤ ꯑꯩꯒꯤꯗꯃꯛ ꯉꯁꯤꯁꯨ ꯂꯦꯞꯂꯤ ꯌꯥꯏꯄꯨꯕꯤ ꯑꯗꯨꯒ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯥꯅꯗꯤ ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯦ ꯁꯥꯌꯣꯟꯕꯤ ꯄꯨꯛꯅꯤꯡꯗꯣ ꯀꯥ ꯍꯦꯟꯅꯁꯨ ꯁꯣꯟꯊꯒꯅꯣ ꯑꯩꯁꯨ ꯃꯤꯍꯦꯟꯕꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦꯅ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯆꯤꯡꯉꯥꯔꯦꯜꯁꯨ ꯄꯤꯛꯂꯤꯉꯩ ꯇꯤꯟꯅꯔꯛꯄꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯖꯔꯝꯕ ꯃꯇꯧꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯆꯤꯡꯉꯥꯔꯦꯜꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯚꯦꯂ꯭ꯌꯨ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯌꯥꯏꯄꯨꯕꯤ ꯃꯥꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯣ ꯌꯥꯝꯅ ꯐꯩ ꯑꯩꯒꯤ ꯑꯍꯦꯟꯕ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦꯅ ꯈꯨꯗꯛꯇ ꯑꯣꯟꯈꯤꯕ ꯃꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯍꯧꯔꯁꯨ ꯃꯥꯒꯤꯗ ꯑꯍꯦꯟꯕ ꯃꯇꯝ ꯃꯥꯡꯖꯈꯤꯗꯕꯗꯣ ꯐꯔꯦꯁꯦ ꯃꯥꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯃꯤꯍꯦꯟꯕꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯛꯏ ꯑꯩꯅ ꯄꯣꯁꯃꯦꯟ ꯁꯥꯔꯨꯕꯗꯩ ꯃꯥꯅꯕꯨꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯂꯔꯣꯏ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯔꯦ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯀꯤꯁꯨ ꯀꯤꯔꯦ ꯃꯥꯅꯗꯤ ꯑꯩꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯂꯦꯞꯀꯦ ꯇꯠꯇꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯐꯕ ꯅꯨꯄꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯌꯥꯗꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯑꯝꯃꯦ ꯑꯩꯅ ꯆꯪꯉꯛꯑꯅꯨ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯀꯩꯅꯣ ꯅꯪ ꯋꯥꯗꯨꯕꯣ ꯂꯥꯟꯅ ꯈꯟꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯔꯧꯅꯈꯤꯅꯤꯀꯣ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯑꯝꯃꯦ ꯍꯥꯏꯗꯣ ꯏꯃꯥ ꯍꯣꯏ ꯈꯪꯕ꯭ꯔꯣ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥꯗꯁꯨ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯈ꯭ꯔꯦ ꯃꯥꯅ ꯏꯃꯥꯗꯤ ꯀꯔꯤ ꯍꯥꯏꯈꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯌꯥꯏ ꯈꯪꯉꯤ ꯏꯃꯥꯅ ꯌꯥꯔꯗꯤ ꯅꯪꯁꯨ ꯀꯣꯛ ꯍꯟꯖꯤꯟꯅꯔꯣꯗꯅ ꯌꯥꯏꯄꯨꯕꯤ ꯑꯩ ꯁꯣꯏꯖꯕ ꯊꯤꯕ ꯏꯁꯥꯒꯤ ꯈꯛ ꯈꯟꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯀꯌꯥꯗ ꯊꯤꯅ ꯉꯥꯡꯗꯨꯅ ꯆꯩꯕꯤꯈꯤꯕ ꯉꯁꯤꯅ ꯑꯃꯨꯛ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯎꯈ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯅ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯅꯤꯌꯦ ꯑꯗꯨꯕꯨ ꯅꯪꯅ ꯁꯣꯏꯕ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯔꯁꯨ ꯅꯪꯗꯤ ꯆꯤꯡꯉꯥꯔꯦꯜꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯅꯔꯁꯤꯕꯨ ꯅꯪꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯗꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯕ ꯃꯥꯗꯤ ꯁꯥꯌꯣꯟꯕꯤ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯂꯥꯛꯑꯦ ꯌꯨꯝꯗꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯑꯩꯅ ꯐꯣꯟꯁꯨ ꯄꯥꯏꯕꯤꯗꯕꯅꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯄꯥꯞ ꯄꯨꯖꯅꯤꯀꯣ ꯄꯥꯞ ꯄꯨꯗꯅ ꯑꯗꯨꯝ ꯂꯩꯔꯕ ꯑꯩꯕꯨ ꯃꯥꯁꯨ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯖꯈꯤꯅꯤ ꯂꯩꯅꯥ ꯄꯛꯄꯤ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯗꯦ ꯌꯥꯏꯄꯨꯕꯤ ꯇꯜꯂꯤꯍꯦ ꯅꯪꯁꯦ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ ꯃꯤꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯨꯕꯨ ꯀꯣꯛ ꯍꯟꯖꯤꯟꯅꯔꯣ ꯌꯥꯔꯦꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒ ꯀꯩꯝ ꯐꯥꯎꯗ꯭ꯔꯕ ꯍꯧꯖꯤꯛꯐꯥꯎ ꯁꯥꯌꯣꯟꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗ ꯌꯥꯏꯄꯨꯕꯤꯗꯣ ꯃꯣꯃꯣꯟ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏ ꯅꯇꯥꯗꯨ ꯇꯧꯔꯅꯣ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ ꯊꯣꯛꯑꯒꯦꯀꯣ ꯃꯤ ꯃꯆꯥꯗꯣ ꯌꯥꯝ ꯋꯥꯍꯜꯂꯅꯨ ꯃꯤꯅ ꯑꯗꯨꯛ ꯅꯨꯡꯁꯤꯔꯗꯨꯕꯨ ꯊꯃꯣꯏꯗꯣ ꯆꯤꯡꯉꯥꯔꯦꯜ ꯈꯛꯇꯒꯤꯅꯦꯅ ꯃꯨꯛꯇꯅ ꯂꯩꯔꯗꯤ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯌꯥꯝ ꯂꯥꯛꯅꯤ ꯅꯨꯄꯤ ꯂꯥꯎ ꯒꯦꯠꯐꯥꯎ ꯊꯤꯜꯂꯣ ꯂꯥꯎ ꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯊꯣꯛꯃꯤꯟꯅꯔꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯤꯍꯦꯟꯕ ꯒꯥꯔꯤ ꯊꯧꯔꯒ ꯐꯠ ꯆꯠꯈꯤꯕꯗꯣ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯏ ꯑꯃꯅ ꯑꯃ ꯂꯣꯏꯅ ꯎꯅꯍꯧꯏ ꯀꯧꯅꯕꯗꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯏꯀꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯥꯝꯂꯝꯗꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯤꯍꯦꯟꯕꯗꯣ ꯌꯥꯏꯄꯨꯕꯤ ꯅꯣꯛꯂꯒ ꯅꯪ ꯌꯦꯡꯕ ꯂꯥꯛꯏ ꯖꯥꯠꯂꯕ ꯀꯧꯔꯝꯗꯕꯒꯤ ꯊꯧꯈꯤ ꯍꯥꯏ ꯋꯥꯅꯤ ꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯁꯥꯎꯅꯤꯡꯕ ꯂꯩ ꯖꯥꯠꯂꯣ ꯑꯝꯇ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯁꯤꯟꯒꯦ ꯑꯁ ꯌꯥꯔꯦꯍꯦ ꯆꯠꯂꯣ ꯑꯁꯤ ꯑꯉꯥꯎꯕꯁꯦ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯒ ꯂꯥꯛꯇꯅ ꯑꯩ ꯆꯪꯍꯧꯔꯒꯦ ꯏꯀꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯏꯄꯨꯕꯤꯁꯨ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯅꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯥꯌꯣꯟꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯄꯞ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯝꯃꯤ ꯃꯤꯍꯦꯟꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯦꯠꯁ ꯄꯛꯄꯤ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯔꯛꯄ ꯃꯤꯀꯨꯞꯁꯤꯗ
ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯥꯏꯍꯧꯕꯤꯔꯤꯕ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯃꯐꯝ ꯄꯤꯌꯣ ꯍꯥꯏꯔꯤ ꯑꯩꯗꯤ ꯉꯝꯂꯔꯣꯏ ꯄꯤꯕ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯁꯨꯡꯆꯥ ꯆꯥꯗꯦ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯕ ꯂꯝꯂꯥꯟꯕꯤ ꯑꯃ ꯊꯦꯡꯅꯕ ꯑꯣꯏꯁꯅꯨ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯍꯥꯛꯇ ꯅꯤꯖꯒꯦ ꯅꯪꯒꯤ ꯆꯝꯂꯕ ꯄꯨꯟꯁꯤꯕꯨ ꯑꯩ ꯑꯃꯅ ꯃꯁꯛ ꯊꯤꯍꯟꯕ ꯄꯥꯝꯗꯤꯌꯦ ꯃꯤꯍꯦꯟꯕ